Lainingthau Malem Anganba Sanamahi Thogalupna Sinduna Chahi Kudingi Ima Imoinu Irathoni Pangtoklaga Lakpagi Sarukama Oina Ngasi Wangui Dalaiba Ima Imoinugi Kubamda Pangtokre Ayuk Anganbadagi Hauduna Manipur ki tongan-tonganba mafamdagi lakpa miyamna imagi mafamda athen pot katuna yaipatauza niki Thawramaduga Mari Lainana Thogalup asigi General Secretary T.A. Sarachandra hai Lainingthau Malem Anganba Sanamahi Thogalup na kumja kudingi wakchingi taramathoi panba numit asida ipa ipu haktaktagi leptana lanpham khanba haiduna pangthoktuna lakli Thawram ase wakchingi taramathoi panba numita pangthokpagi maramdi imoinu ahong achaubi imana taramathoi panbagi ahing tanglo athengbada sayonduna ima laimarel sidabe langonki Matamgi ihau matungina mapalamdagi changlakpa lining laisol na maram oiraga taramathoi panba asi ekadasini haibadagi kanagumba kharana taragani thoini panba numita ima imoinu ahong achaubigi thawramasi pangthoknai adubu wangoi lamdam asidade Lainingthau Malem Anganba Sanamahi Thogalupna sinduna ipa ipu haktaktagi leptana taramathoi panba numita chatharakpa thawramasi pangthoklaga lakli maramaduna ngasi wakchingi taramathoi panba numit asida Thogalupna silaga ima imoinugi kubamda Thawramasi pangthokpani haina Sarachandra namakataki Masida Lainingthau Malem Anganba Sanamahi Thogalupna kumja gi oina wakchingi taramathoi panba numit asida imoinu ahong achaubi thawramasi ipa ipu haktaktagi tattana leptana pangthoktana akhoi langpham kanba haidana akhoi pangthoktana lai akhoi taramathoi pambada akhoi pangthoi basi imoinu ahong achaubi mana akhoi taramathoi panbagi ahing tanglo athengbada sayondana ima lemeren sidebi langonki adugu matamgi ihaugi matungina matamgi mapalamdagi changlakpa lining laisonna maram oidana taramathoi panba si ekadasini hainabadagi mipum kham kanagum mioi khanna di tarani thoini panba numit asida imoinu ahong achaubi thoramji pangthokni adu wangoi kauba taunalomdam asidadi Lainingthau Malem Anganba Sanamahi Thogalupna ipa ipugi haktaktagi leptana taramathoi panba numit asida thawramasi pangthoi ngasisu adugumba January gi tarik 10 irai numit akhoi gi wakchingi taramathoi panba numit asida su imoinu ahong achaubi laifam asida Lainingthau Malem Anganba Sanamahi Thogalupna leptana ngasisu thawramasi pangthokchari Lainingloi Thogaloi Manipur gi amasung Malem gi afam kya dagi lengbirakdana akhoi gi thawramasi mapung phana yaubiri amasung mathangi lakadaba kumjadasu Malem ase leibiriba Lainingloi Thogaloi sina lengbirakdana pangjeriba thawramasi mapung phana imoinu ahong achaubi thawramasi yaubiu haidana Lainingthau Malem Anganba Sanamahi Thogalupki maikaidagi amakaju hana nolupchari